ꯉꯁꯤꯗꯣ ꯀꯥꯡ ꯅꯨꯃꯤꯠꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯅꯝꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯕ꯭ꯂꯣꯛꯇꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯊꯝꯕꯥꯜꯅꯦꯀꯣ ꯁꯨꯝ ꯂꯝꯕꯤ ꯆꯠꯄ ꯃꯤꯒꯤ ꯅꯝꯃꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯗꯣ ꯌꯥꯝ ꯀꯥꯟꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯃꯥꯂꯪꯕ ꯅꯍꯥꯛꯀꯤ ꯅꯇꯨꯡꯗ ꯏꯜꯂꯛꯀꯦ ꯃꯤꯅꯝꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯂꯩ ꯉꯝꯗ꯭ꯔꯦ ꯇꯥꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯂꯤꯔꯔꯣꯏ ꯂꯩꯕꯤꯗꯨꯅꯦ ꯁꯤꯁꯦ ꯑꯗꯣ ꯔꯥꯝꯗ ꯍꯥꯏꯐꯦꯠ ꯀꯥꯞꯁꯜꯂꯨꯔꯁꯦ ꯀꯩꯅꯣ ꯁꯤ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯚꯥꯏ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯚꯥꯏ ꯐꯖꯩ ꯚꯥꯏ ꯚꯥꯏ ꯄꯣꯁꯇꯥꯏ ꯚꯥꯏ ꯀꯩꯅꯣ ꯑꯣ ꯚꯥꯏ ꯐꯥꯝ ꯌꯧꯔꯦ ꯚꯥꯏ ꯊꯧꯖꯜꯂꯣ ꯚꯥꯏ ꯚꯥꯏ ꯃꯅꯤꯡꯒꯤ ꯒꯦꯠꯅꯦꯕ ꯁꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯃꯥꯡꯒꯤꯁꯨ ꯂꯩꯌꯦꯕ ꯁꯤ ꯐꯥꯝ ꯍꯥꯏꯕ ꯑꯗꯣ ꯂꯩ ꯚꯤꯎꯁꯦ ꯑꯗꯨꯝ ꯐꯖꯩ ꯑꯗꯣ ꯁꯤꯅ ꯃꯅꯤꯡ ꯊꯪꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯚꯥꯏ ꯁꯤ ꯔꯥꯎꯟ ꯀꯣꯏ ꯌꯥꯝ ꯃꯥꯜꯂꯦ ꯊꯧꯖꯜꯂꯣ ꯚꯥꯏ ꯊꯤꯕꯣ ꯃꯥꯜꯂꯦ ꯚꯥꯏ ꯐ꯭ꯔꯥꯡꯅꯦꯕ ꯚꯥꯏ ꯊꯧꯖꯜꯂꯣ ꯑꯗꯨꯝ ꯔꯥꯎꯟ ꯍꯥꯏꯐꯦꯠ ꯔꯥꯎꯟ ꯑꯝꯇ ꯀꯣꯏꯌꯣꯌꯦ ꯃꯥꯏ ꯁꯨꯆꯟꯗ꯭ꯔꯒꯤ ꯐꯥꯝꯗꯨꯅꯦ ꯃꯌꯥꯝ ꯉꯥꯁꯦ ꯑꯁ ꯃꯤꯁꯨ ꯑꯝꯇ ꯂꯥꯛꯇꯦ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯀꯩꯗꯧꯕ ꯈꯪꯗꯦ ꯂꯝꯕꯤ ꯊꯤꯡ ꯂꯩꯔꯝꯃꯦ ꯑꯗꯣ ꯈꯣꯡ ꯍꯥꯏꯐꯦꯠ ꯀꯨꯝꯃꯔꯁꯦ ꯚꯥꯏ ꯒꯥꯔꯤ ꯁꯥꯏ ꯊꯥꯔꯝꯃꯁꯦ ꯀꯩ ꯀꯥꯏ ꯁꯥꯏ ꯍꯥꯏꯐꯦꯠ ꯊꯥꯔꯝꯃꯁꯦ ꯅꯠ ꯊꯧꯗꯔꯦ ꯍꯥꯏꯔꯣ ꯑꯁꯤ ꯐꯥꯝꯒꯤ ꯃꯅꯨꯡ ꯆꯪꯉꯛꯄꯩꯗꯨꯅꯦꯕ ꯁꯤ ꯑꯗꯣ ꯐꯖꯔꯝꯃꯦ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯤ ꯒꯦꯠꯁꯨ ꯍꯥꯡꯗꯕ ꯑꯩꯈꯣꯏꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯅꯦ ꯑꯗꯣ ꯑꯗꯨꯝ ꯐꯥꯝ ꯌꯦꯡꯉꯦꯅ ꯆꯠꯂꯛꯄꯒꯤꯗꯨꯅꯦ ꯑꯗꯨꯗꯣ ꯁꯤꯁꯦ ꯃꯣꯏ ꯆꯤꯡ ꯈꯔ ꯊꯧꯒꯠꯄꯒꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯅꯥꯀꯟꯗꯒꯤꯀꯣ ꯁꯤꯅꯔꯤ ꯐꯖꯅ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤ ꯌꯦꯡꯉꯣ ꯃꯥꯂꯪꯕ ꯅꯍꯥꯛꯀꯤ ꯅꯇꯨꯡꯗ ꯏꯜꯂꯛꯀꯦ ꯃꯤꯅꯝꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯂꯩ ꯉꯝꯗ꯭ꯔꯦ ꯇꯥꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯂꯤꯔꯔꯣꯏ ꯑꯃꯨꯛ ꯑꯗꯨꯝ ꯌꯥꯝ ꯃꯊꯪꯗꯤ ꯃꯥꯔꯛꯁꯨ ꯁꯪꯉꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯁꯤꯒꯤ ꯐꯥꯝꯒꯤ ꯁꯤ ꯁꯨꯟꯗ꯭ꯔꯩ ꯐꯥꯝꯒꯤꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯨꯝꯊꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯊꯝꯕꯥꯜ ꯍꯦꯛꯐꯝ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝ ꯃꯈꯥ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯃꯛꯑꯒꯦ ꯃꯌꯥꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯑꯃꯅꯤ ꯁꯥꯠꯄ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯊꯝꯕꯥꯜꯁꯦ ꯍꯧꯖꯤꯛ ꯍꯦꯛꯎꯔꯁꯦ ꯑꯩꯗꯤ ꯍꯦꯛꯑꯔꯣꯏꯒꯦ ꯑꯗꯣ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯍꯦꯛꯍꯜꯂꯒꯦꯕ ꯌꯥꯝꯗꯤ ꯁꯥꯠꯄ ꯅꯠꯇꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯊꯝꯕꯥꯜ ꯀꯌꯥ ꯁꯥꯠꯇꯦꯕ ꯑꯗꯣ ꯊꯝꯕꯥꯜ ꯌꯥꯝ ꯁꯥꯠꯄ ꯃꯐꯝꯗꯣ ꯆꯠꯇꯧꯗꯅ ꯁꯤꯁꯦ ꯃꯇꯝꯗꯣ ꯊꯦꯡꯉꯕ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯊꯝꯕꯥꯜ ꯍꯟꯗꯛ ꯀꯌꯥ ꯁꯥꯠꯇꯕꯩꯗ ꯏꯃꯥꯟꯅꯕ ꯊꯝꯕꯥꯜ ꯍꯦꯛꯏꯁꯤꯗ ꯊꯝꯕꯥꯜꯗꯤ ꯌꯥꯝ ꯁꯥꯠꯇ꯭ꯔꯦ ꯑꯗꯣ ꯚꯥꯏ ꯁꯤ ꯊꯝꯕꯥꯜ ꯌꯦꯡꯒꯦ ꯚꯥꯏ ꯊꯝꯕꯥꯜ ꯌꯥꯝ ꯐꯖꯕꯅꯤꯗ ꯈꯔꯗꯤ ꯍꯦꯛꯑꯦ ꯚꯥꯏ ꯇꯥꯁꯟꯅꯤꯅ ꯇꯥꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯂꯤꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯂꯝꯕꯤ ꯆꯠꯈ꯭ꯔꯁꯅꯨ ꯃꯥꯒꯤ ꯌꯥꯏꯐ ꯁꯤꯗ ꯂꯥꯝꯁꯤꯜꯂꯒ ꯍꯦꯛꯑꯒꯦ ꯃꯌꯥꯝ ꯌꯥꯏ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯚꯥꯏ ꯂꯥꯛꯑꯣ ꯑꯁꯤꯗꯩꯁꯦ ꯐꯗꯤ ꯐꯖꯩꯕꯀꯣ ꯂꯥꯝ ꯐꯪꯕ ꯌꯥꯏ ꯚꯥꯏ ꯃꯌꯥꯝ ꯊꯝꯃꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ